Kuki single lambi thingre chatpa yadre hare Mahadev taki new heaven tamna satkataba lambi paring the gari sing Kuki singna thingjinbada ki chatpa yadre hana social media da video thadorakle makhataba update ngamina se North East State Singda ngasi nonglai nuksit ka loinana nung churagani haina report na phongdorakle Indian Meteorological Department na hairi ngasi awang nongpoki state singda nonglai nuksit jauna akha araw ka loinana nung churaba yai hairi amorom da leba asagi tongan ba maphamda akanba nung chugani hairi Arunachal Pradesh Assam Meghalaya Andhra Pradesh ki samudra khongban Jharkhand Odisha nongsu Bengal gi Himalaya lamdam amadi Sikkim da ngasi nong kana churaba yai Tamil Nadu amasung Puducherry da su nong chugani haire Doctor amagi thongal da bom langsilam le haire nongmai chu kapsilam le wakal mi pham chathakre ngarang numidang pung ni pan khare helakpa matam da Lamphel police station gi manungsan na langsing asoba maning lakai da leba doctor amagi thongal da sakhang da ba mioi kharana hand grenade amal langsilam bathana tana nongmai round kya su kapsilam khre haire sakhang da ba singna nongmai kapsilam leba imung ase Salam Arvind Sahiom phumanga apok pa lai khidraba el naba Kumar kauba mioi asigi yumdani doctor asigi yumgi thongal da hand grenade amal langsilaba matung da ikan kanadra nongmai su kapsilam bani haire haiba doctor simasa gi lekai da dental clinic ama hangduna hauzik run tauri thawng asi kanana kari marang ki chatharam lebano haibagi maram khangba ngamdre thodok tokpham da nupi amagi maming iduna aroiba warning haina thabase amasu leramkhe amaronda iram leba nupi ki ming adu kauba mioi amata doctor asigi imung da laite haire imung manung ki mioi singna phongdorokpagi matungina kanagumba lup natraga lanai mioi amata nang asi phawba imung asida kihan khanghanba amadi sel gi demand torokpa laite thodo asigi matang da mari lenaba police station da case am register tawkhre haire thodo asibu yaningdaba phongdokladuna langjing asoba apunba club amadi mera paibi lup singna wakat mi phamkhre wakat mi phamaduga mari lenana KS ongbi bilasini laimana phongdorakibada kanana kari maram gi damak yumlakta bom langsinduna aki ekhang piribano asoyangam kya lairabasu sumthokpagi matam khara pifam thoktabra langsilam leba bom adu pokhaiduna asiana yauramba tarabade bom langsilam leba mioi singna taliba demand adu phanglagadra makhatana siguma thong si chathabikano athu matam da mari lenaba singna miyam khangna sengdokpirao haina mahana phongdokhe North East Frontier Railways ki Assistant Executive Engineer Vikas Kumar Minana masamakpo MLA Rajana Phui haiduna police da wakat khre khunja singna di MLA bu mingchat thina ba aran ba wafam ni haiduna isang thauna phongdorakle Imphal West District ki awang khunau da paikhaliba railway ki road under bridge ki thabak yengsin ba chatluba North Eastern Frontier Railways ki Assistant Executive Engineer Vikas Kumar Minabu lamsang SG MLA Sorok khaibam Rajana khubak na thaduna phukre haina engineer masamang na pawmi singa unabada phongdokre adobu engineer asina phongdokliba si yumpham yaudabani MLA Rajanbu lana uhanaba sinbani haina lamsang SG manungchana leba khunja singna isang thauna phongdorakle heramasi kamari lenana MLA na khubak na tharaga phukre haiba Assistant Executive Engineer adugi mame Vikas Kumar Mina kawe Imphal gi babu parada leba North Eastern Frontier Railways ki office to pawmi kharaga unaba amada Vikas Kumar Mina masamang na mahakpo MLA Rajana khubak na thaduna phuki haina phongdokhibane Mana hai SDO lamsang North Eastern Frontier Railways Deputy Executive Engineer the Imphal West District ki lamsang SC na konba awang khunau amade Salam da sariba Railways Road under bridge ase inspection tawba hauke Deputy Executive Engineer gi aruba thaba ama laibadagi mahak ki mahut sillaga awang khunau gi work site ta mahak zatke chawrangna nungthil phung anirom taba doida mahana mafam adu thungke mahana makhata na hai mafam adu da Public Health Engineering Department gi Executive Engineer amaso Assistant Engineer su leramke SDO lamsang de mafam adu da leramke de North Eastern Frontier Railways na mafam adu da paikhaliba thaba se apiba matam gi manung da loisenba ngamdana laibane loisenba ngamdabagi maram na leba asda hojik oiriba tangdo leita da phiba masina ngamdabane adubu package number 29 salam gi oina di thaba makha chat tharaga lairibane mafam adu da official singna ngahak wari sanaringai da lamsang SG MLA Sorokhabam Rajal lakhe MLA lakle harakpodagi MLA da ekai khumna bo otpoina kok non tharaga khudlon aduna namaste tawringai da MLA na khanghauduna mangonda khubana anirak tharakhe karigumba wafam amata haidana MLA na khubak tharaba matung MLA gi security guard na mahak mafam adu da detain tawduna thamke tungda railway gi mathang officer amadi CRPF ki squad team sing kauduna mahak mafam adu dagi halakhi haina mahana phongdokhe nakala maromdana lamsang AC gi MLA Rajana Railways ki official ama phuki haribasi yumpham yaudabani numit mangani gi manungda awang khunau amadi salam gi lambi semjingadabani haina maikai adongi miyamna phongdorakle ibudau puthiba development committee
Committee Vice President su oiriba awang khunau me lekaidagi soraijam angang halna hiram asiga mari lenana hai railways ka mari lenaba package number 32 awang khunau amadi package number 29 salam da sariba road under bridge ki thaba asi kumja 2022 amadi kumja 2023 gi lonaba matamdagi saba haukibane adabu ngasi fawa project asi loisin biduna thamle project asi na maram oiraga lambi diversion pi diba lambi singi phibam su aduki matik phatre lambi sika hena fatabana maram oiraga accident amadi khodong thiba thodok thokpagi sang su nomagi hengalakle lambi sida anga sing mahai tamba satpa ngamdre han laijanamba isingi pipeline su project asina maram oiraga lokthokibadagi taknaba ising phangdre haina su phongdokhe ngasigi district administration amadi railways ki officers sing amadi MLA yauna yangsinba lakibani masida railways ki official ama MLA na phuki haina complaint tawriba se aran bani wari watai sanabada khara unkhana kibadi laiki adubo phuba saibadi yaukide haina mahana makata na phongdokhe tattana nomai kapna rakpada CM leitadre 3 crore gi GOC na CM ga unaduna law and order gi khana khrei Ukhrul district amasung Kamjong district ki marakta ngahak leitana khulai paiba masal nomai kamna rakpa amasung misimina mathang thorakpada chimna sayumnam khemchand wakhalai tadre isu asigi matang danga sinung thelpung mangarom tarakpada 3 crore gi GOC ga unaduna wa khana khrei lenga ki pau gi source amagi matungina 3 crore gi GOC oina me amadagi thau purakhiba lieutenant general Girish Kalia ngasinung thelpung manga gamni tara mangarom tarakpada chimna gi banglo da lakhe sterasida hujau juk thokliba kaloki irang amasung maroina Ukhrul district lomda Kuki khulai paiba singa naga gi volunteer singa gi marakta amana amada attack tawnarakliba sigi matangda lanmi singda akan ba thabak lokhana na bakhangan ki haire Ukhrul mai kairom da thokliba irang asi laksin na bagi damakta Manipur laga na hanadagi hauna Assam Rifles ki ahenba company taruklom amasu thajanba laikhrabane Central Force singna ningthina mathau torokpadagi sina kaithel amasung masiga manaknak pompham singda di nomai kapna bagi thaudokki paw laite adubu di atopa mafam ama amuk khuthong na bagi paw lakhe paw sina hai khulai matik chana paiba ko kimleten singna ngara ayuk bringui horai ka phungda naga village guard singda attack satharakhi ngarang gi thaudo adu da naga village volunteer manga aswapa nangkhe tangkhol nagalong gi working committee na thaudo adu akan mong da condemn tawkhibaga loinana nongmani ki mamang da central security force na combing operation sathaki haba thawong adu chinglaningai oi haire Delhi da utkadaba folk dance festival da Manipur yahalaktabagi thawong miyam penadre Delhi police ki thawong union home minister Delhi ki CM da wakat khrei Delhi ki kamani auditorium da ngasi pangthokpa thoram ama da Delhi police na Manipur ki folk dance group ama saruk yahan khidrai kalok irang thokliba maramna security ki mijeng dagi khodong thiba thorakpa yai haina singnabadagi folk dance team adu festival da saruk yahan khidabani haire Delhi police ki thawong adu tongan ba cultural activists ama de opposition politicians singna akana mong da yaningdaba phongdok narakle hidam asigi matang da Rashtrahit Sarbopari Sangathan na Union Home Minister Delhi ki Chief Minister amasung Lieutenant Governor da aiba cherol pisinduna wakat cherol da palliba maroi ba wafam de kamani auditorium da ngasi Delhi police na Manipur gi folk dance team ama performance pihan khidabagi thawong adu ningba kainingai ni culture gi lamda ina khulaba Manipur gumba state amagi mahut sinduna lakliba team ama bunga pi senbiduna pungning thogat pibagi mohota thingbo pi khibadu yaningde apunbagi saktam sagatuna ama tawabagi wakhalon da thabak tawminabagi mathau tarba matam asida artist singda yengkhiba miyeng adu ningba kainingai ni khodong thiba thokani habagi singnaba leiraba sumatik saba security section tharang lokhatham thoi thoram amabu hektamuk thingjinba haibasi cultural freedom amasung democratic value fail oibagi mayek senglaba khudamne jantar mantar gumba mafamda kanagumbana athingba yauduna protest tawnabagi ayaba piraga cultural troupe amada athingba piba yaningde artist singna ahing nungthil naidana performance pi nabagi damak ahing nungthil naidana honaduna lakhiba punama aremba tahalai thawong asina artist singi thamoi sokhan ba khangnatana cultural exchange amadi national university da su sauna akaiba thohalai Delhi police na Manipur ki folk dance troupe adu karigidamak performance pihan khidabano haibadugi matang da marik sumba wafam phongdokadabane Delhi police na kari maramgi asigumba phirep lawraklibano matik saba security ki section thorang lokhalaga folk dance troupe adu amuhana performance pi nabagi khudong saba phangan kadabane haire Kalen suti tension gadauri haide state asigi housing oiriba law and order ki phibam na maram oiraga mahi tampham loisang sing yamna toina thonglon ba maram na handak sahi gi oina Kalen suti tension hanabagi proposal ama director of education as na commissioner education as the pisin khrei matam sana mahiroi sing ningthina mahi tamba phangkhidabana maram oiraga academic curriculum men khanabagi damak jun 9 dagi jun 13 phawba Kalen suti thana ba thorang lokhalambadu jun 15 dagi jun 19 phawba ohenna ba pukhat ki bane haide
Deputy Chief Minister Nemsak Kigena Awaba Phongdorakle, Kangpopi District ki 4,000 da leba Nakol Paudel gi Loinabi Puspa Devi Sei Hongphum de Bume Ahongi Numidang Pung Tararom Tabada Tamthina Halambagi Thodok, Chingmairong Nepali Basti Mahila Samitina Kanamong da Condemn Torokle, Amaron the Deputy Chief Minister Nemsak Kibjena Thodo ki Matang da Awaba Phongdorakle, social media da Tagalakpa Warol Amadamahana Hai, Lakidrabugi Imong Manung nang Horiba Awaba da Thamo Shengna Saruk Yare, Luraba Tan Phamas da Amato in the Lemina Duna ing tapa purang na bahona bagalona na asumba wail panghan na bahona pamtu e haide Headmaster amadi School Management Committee leramdaba thengnare haide Federal Students Organization Kangleipak Phesoki Education and Library Secretary KSS Naubagi listing makhada Imphalis ki takhel Sanjanbam High School amadi Nongpok Sanjanbam Government Aided School yengsinbada Headmaster amasung School Management Committee leramdaba thengnare haina lobasina thadrokpa jerol amana phongdorakle jerol sina high phesokna saphonglakpadagi education sector phagarhana bagi pandamda school singda yengsin khongsat kya chatuna lakhe ngasigi yengsin khongsada da mahiroi chani hena mahi tamliba school da headmaster amadi school management committee leitabana maram oiraga yamna wana school chalaramba thengna rakhe science english amadi thang ta ge oja watpagi loinana nupa macha ge toilet su yamna phibam chadana leramba thengna rakhe hiramasida zonal education office imphalis amadi education department numit tare ni gi manungda mi yengsang gadabane phesoma satharakliba school yengsinbagi khongsada simakha na sathaki gani haide CSO Punamok Manipur ki isuda matoina punna satbina sihana Manipur imana phongdorakle Manipur da leriba CSO Punamok sterasiki oiba isuda matoina punna satbina sihana Manipur imagi media ko convener Sorokabam Santi Kumar Maitene khuyek pidun thadrokpa jerol amana phongdorakle jerol sena High Chief Minister na thu matamda NRC committee semlagani hana lauthokhiba bu taramna oi handak ina Manipur Parliamentary Constituency ki MP bimol na NRC ko mari lena na ngakhiba warol adu gazette yawriba wafam yengdana wakhalna administrative report ya wafambu MP namunna khanthaudana phongdokhibagi wafam adu Manipur imana yaningde NRC gi matangda Manipur imana memorandum kya piba laikhre hana palladuna serol asna hai Manipur lengana handak committee semlaga NRC gi matangda khananena bada CSO akhanghai amadi academician kya yawhanba mathautai handak ta KNO amadi UPA ko wari sanabada Manipur kaibagi wafam yawde hai khraga Kuki singi oiba union territory semnaba thorang tawraglibasi yaningde haire Brown sugar kilogram amaga konana nupi ama Churchanpur dagi phare haire Manipur police na drug lalonba singki mathakta chatharakpa operation da Churchanpur gi tuibong dagi nupi ama brown sugar kilogram amaga konana phare official laba paw amagi matungena police na ngarang tuibong da satuna thi hombagi thabak sathabada soap case marphugani thoida hapa brown sugar sing adu losenduna thamlamadagi phangbangam intelligence ki paw gi matungena operation chathabada pharaba nupi adudi ha nai them hawkip jai kunthra gani thoini haire mangondagi yamlaba drug sing adu Fagat Kibagalo na Tigat Paki Tabaksu Chataba Hokre, Drug Lalonba Kutpu Amagamari Lenaramba Yai Habiki Singlaba Sule de Hadi, Zaliba Tasagi Ahum the police na routine on a frisking seeking Satabada brown sugar Yauba soap gas Kungataret Puduna Salamba Mio Anisu Pagat Kihadi, Paro Mio Shingadudi, Haman Baite, Sahini Putaru Amasung, Saikai Sanglong Kongsai Sahi Kunne Hadi, Hariba Mio Shingadu, Drug Putopusin Tawada Senaba Mio ni Habisu Kangbangam Lay, Churchanpur district drug Lalonbi Kutpu Sing Lay de Haba Kangbagaluna. Miyosing adu adugumba khutpu adu da senaba miyosing oigani haide adugumba lona yadabu polam sing lalonba amade pothok pusin tawba singi mathakta police na makhata na operation sathaba haure hanasu police ki paw amana phongdorakle Jennifer ki matang da video viral oirakibadu miyamna thajabiganu haide haukiba May 3 ki numidang da uripok ta sara helebi Jennifer ki matang da video ama viral oirakibadu miyamna lana khanbiganu haina uripo apunba yaipa thaurang nupi lukki maikai dagi sengdorakle hiramasi ki matang da ngasi uripo apunba yaipa thaurang lukki sanglenda pangthokiba paw ki mifam amada lupasi ki president RK Sanahan bina haikibada haujuk thokliba thaudok singa siga mari lenana haukiba May 3 da uripo hawbam dewa lekai dagi khaidem Jennifer na sara henbagi khongjang sang syllabus ka mari lenana video ama viral oirakiba duna miyamda lana uhale numit aduda Jennifer na mahak chara henbagi khongjang sang silagani haina phongdokhiba aduda khongjang sang singadaba oibana ningthina plan tawraga sangsin si uripo maikai da leiriba nupi apunba lukasu mamutana khanakisi hatu tawrosi haina khangan khiba lei adubu Jennifer na mahaki aningba apambagi matungina uripo apunba yaipa thorang nupi luki sanglen mamangda chara henbagi khongjang adu changsinba horong khibane Jennifer na leiriba issue asiga mari lenana Sara Henbagi Kongjang Sanction Kibadu Yamna Pulling Toganingai Oiba Kongtang Amani Adubu Hana Plan Tauraga Makatana Sara Hengadaba Singi Sherel Semgadaba Amadi Yare Kadaba Singi Pali Khanaraga Tausi Habakaktani Haike
मिजोराम की चंफाई डिस्ट्रिक्ट नार्कोटिक कॉरिडोर अमा ओइरक्ले हाइदे इंडो म्यांमार बॉर्डर की सरुकता लैरिबा मिजोराम की चंफाई डिस्ट्रिक्ट असि हौकिबा मतम खरा असिदा ड्रग पुथोक पुसिन की अचौबा कॉरिडोर अमा ओइरक्ले आसाम राइफल्स अमसुंग चंफाई पुलिस ना डिस्ट्रिक्ट असि ड्रग अमसुंग मया काबा पोलम सिंग थिंगना बसथरकिबा ऑपरेशन की मनुंगसना मियोय अनिदगी लुपा लाख 93 की बेलू ओइगदबा यामलबा हेरोइन नंबर 4 फारे हाइना एजेंसी की पाव अमन हाइरे पावसना मखताना हाइरिबना हौकिबा मे 3 मिजोराम की जोखावाथार की एरिया दगी आसाम राइफल्स अमसुंग जोखावाथार पुलिस ता चथकिबा अपुनबा ऑपरेशन अमदा हेरोइन नंबर 4 ग्राम तरानिपान अमसुंग अल्प्राजोराम टेबलेट स्ट्रिप चामगा यांखै नुपी अमदकी फगतपा ngamखि फारबा पोलम सिंग असि मार्केट लुपा लाख 13.50 रोंगी बेलू ओइगनी हाइरे अनि सुबा ओइना इंडो म्यांमार बॉर्डर की सरुकता लैरिबा चंफाई डिस्ट्रिक्ट की जोटे एरिया दा चंफाई पुलिस अमसुंग आसाम राइफल्स का पुना चथकिबा जॉइंट ऑपरेशन अमदा मियोय अमदगी हेरोइन ग्राम 58.08 फगतकी फारबा पोलम सिंग असि मार्केट ता लुपा लाख 43.53 रोंगी बेलू ओइगनी हाइरे फारबा मियोय असि चंफाई की एक्साइज अमसुंग नार्कोटिक डिपार्टमेंट दा लीगल के ओइबा थबकसिंग लोखनबा सिनखरै मिजोराम की चंफाई डिस्ट्रिक्ट असि हौकिबा था खरा असि मनुंग ख्वाइदगी हेन ममिंग लैरबा नार्कोटिक कॉरिडोर अमा ओइरकपदगी मसिबु थिंगनबा स्टेट गवर्नमेंट की माइकैदगी अकनबा थौरांगसिंग लोखटपसु हौरे हाइरे कोलकाता मणिपुर बाबन दा मुतुमसा कौब मियोय अमना सही के मसागी मयुम दौना लैसिनबदा नतना बाबन असिगी गारिसु नियम लाना सिजिनदुना लैरे हाइरे मणिपुर लैंगा की जनरल एडमिनिस्ट्रेटिव डिपार्टमेंट जेएडी की मखादा कुनगतरुक रोलैंड रोड नियर मैक्स मुलर बाबन कोलकाता 700020 दा लैरिबा मणिपुर बाबन असि मपु पांदबगा पांखक ओइबगा मानरे बाबन असिदा मिसम नुपा अमना कोविड-19 पेंडेमिक की मतमदगी हौजुक फावबा मसागी मयुमगुमना लैसिनदुना लैरे पाउसे असि फंगवा पाव की मतुंग इनदी बाबन असिगी VIP रूम नंबर 302 दा लैरिबा मियोय असिगी ममिंग मुतुमसा हाइना कौई मियोय असि इम्फाल वेस्ट की पासोय केंद्र की मनुंगदगी नि हाइरे बाबन असिगी चना कांगन की मतुंग इना मियोय अमना नुमित तरेनी दगी हेन लैबा यादे हाइरे अदुबो हारिबा बाबन की चना कांगन असि थुगारगा मियोय असिना का होंग होंगदना लेरकपने महाके आरानबा थोंग असि बाबन असिगी मकोक थोंगबा DRC ओइरिबा असिना सुकरिगुम थबा अमता लखतना हुजु फावबा लैरे हाइरे यामना ngakliba मुतुमसा हारिबा मियोय असिना कोलकाता बाबन की स्टाफ के यादा बाबन असिगी ऑफिसर अमगी मओंग थौदाबगी थबकसु चथै मसिदकिसु हेंडोक्तुना बाबन असिगी ओइना लैरिबा गाड़ी बाबन असिगी ड्राइवर सिजनदुना मागी थबक खुदिमक्ता चतोक सिनतवे माना चथरगलिबा अरानबा थोंग सिंग असि फबा बाबन असिगी मकोक थोंगबा DRC ने यंगसिनदना लेरगलिबा सि ख्वाइदगी ngakpa ओइरे मदुना मणिपुर लैंगा की जनरल एडमिनिस्ट्रेटिव डिपार्टमेंट की मकोक थोंगबा सिंगना अथो मतबदा मी यंगसंगफम थोकले हाइरे ख्वाइदगी ngakliba मना मुतुमसा हारु मियो असिगी बाबन असिगी लैरिबा कासिंग बाबन असिगी ड्राइवर ओइना लैरिबा मियो असि सिजिनदुना थौहलगा कोलकाता की सोल लेकता छगलिबा बाबन असिदा चतोकसिन तौबगी थबकसु चथै हाइरे सोल लेकता लैरिबा नव मणिपुर बाबन असिदा महाना संगथोक संगसेन तौबगी अयाबा कनाना पीबनो हाबिसु खंगबा ngamdre अदुबो अनव बाबन असि सुमाना कुकी राशि तौदुना कुसी राशि तौदुना हौजिक चंगथोक संगसेन तौबता नतना हेंगलेक्तुना लैबसु यावरे पुनमासे बाबन असिगी मकोक थोंगबा DRC ना खंगना ngasi फावबा करिगुम थबा अमता पाइखतना लैरिबसि करिगनो हाइबा वहांग अमा लाक्ले मरमदुना JD की मकोक थोंगबा सिंगना अथु मतमदा मुतुमसा हारिबा मियोय असिगी मथक्ता मी यंगचांगदुना लखतफम थोकपा थबक लखतपा चुंगने हाइरे।